Augustani Imphal, Nolini Devi na pau pajari, ahan bada madu iba pau. Raja ki Mantri Mandal ki mifam na World Cookie Zo Intellectual Council po ay na yada balup ni haina lautok na bakwari blokre. Mori tam na sat ki ba Manipur Police ki kangbuda Cookie Militant ni singda ba singna ambush tawra kre ahum sok tun laikan nari. Mukhyamantri Nongthomba Biren na hairi. Sarkar asina Manipur ki apun bagi saktam kahinda na ba amadi sakhwat labalamdam ama ohen na ba honari. Union Home Minister Special Operation Medal lising ani kulhumdoi pi na ba khalakpada Manipur ki DGP Rajiv Singh yaure. Amishung Pradhan Mantri Narendra Modi na ngasi Gujarat ki Ekta Nagar da leba Statue of Unity da pangtokpa Rashtra Ekta Divas da saruk yakre. Pradhan Mantri na Sardar Vallabhbhai Patel ki murti da laikatuna ikai kumna ba utkhi. Sahi ase ki me ki ahan ba sayol dagi raja si da thoki ba irang da furup ani ki marakta nungsina da na bagi singsep thari ba World Cookie Zo Intellectual Council po aina yada ba lup ni haina lauthok na ba ngasi phangki ba raja ki Mantri Mandal ki mifam na warep lokre ngasi ayuk satha ki ba Mantri Mandal ki mifam aduna hari ba lup asibo Unlawful Activities Prevention Act lising machama panhumputaret ki Section 3 ki makhada aina yada ba lup amani haina lauthok na ba warep lokhi Lup asina handak phong ki bawa pam amaga mari leina na Manipur Police na FIR lokatuna thijin pa hokre haidi. Raja ki Mantri Mandal ki mifam aduda ngasi Cookie Militant ni haina singna ba singna nongmai kapsilak padagi laikhidraba more gi SDPO Singtham Ananda Kumar ki wafam amadi raja si da orik liba santi raksa ki phibam gi matang da kupna kanaki. Laikhidraba anan gi imung manung da lupa lak yangkai piba amadi nangna ba imung gi mida sarkar gi chana ba thabak piba haina so mifam aduriya nakhi. Loina na tungan ba warip tare su lokhi warip singa tu ki manung da more da security force ki apun ba kangbu ama thajin duna marale ba sing phadri ba phawba operation sathaba national highway sama ani da falen da ki more phawba da sathok chasin amadi posai puthok pusin tawba ya han ba hai basini Masiga loina na mai phamasina more amasung masigi akoibada aina yadaba khulai pai ba miyoi jangba thingna ba thaurang pai khape yauri More tamne satki ba Manipur Police ki IGLO themthing ngasang bana lusing ba reinforcement kangbuda Cookie Militant ni singna ba singna ambush tawrakre Police ki pauna hai thodo asi ngasi more da STPO ama nongmai na panduna siki ba adugo mari leina na reinforcement kangbu asina sangsin bada more yaudingai bongyang amadi sinam khulgi lona bada thoki bani Thodo atu da Manipur Police ki personnel ahum sok tuna Imphal gi Ras Medicity da layengli Pawasina makata na hai hauji phawada more tamna security gi reinforcement kangbu kuntaruk sangsin kre maduda DIG range tu Jogesan da haubijam kaksing gi SPTS Bikramjit yauri bongyang amadi sinam khulgilona bada hauji state force amadi Cookie Militant singa akan ba mawong da khuithoknari haidi Panbaya bading ang kwesar more gi ward number 7 da ngasi ayu Cookie lalhubani haina singna ba singna kanghodana nongmai kapsilak padagi more police ki SDPO Singtham Anand nongmai na pan badagi lekhidabani more gi ward number 7 ki Eastern Science School ground da SP Haisram Balram yauna police personnel singna lamtu senglingai da Cookie lalhubati singna ba singna sniper season natuna kapsilak pada SDPO Anand pibam thina soktuna mafam adure lekhidabani asiba haksang haujek Zenems ki mokta lady Amarum da laikhidraba STPO Anand ki misi ki matang da Manipur ki Mukhyamantri na mahaki oiba wapam phongdorakadabani haiba dabida ngasi numidang pung 8 lom taba matamda Youth of Manipur ki miyoi singna Mukhyamantri ki banglo da thomjin kre haidi Mukhyamantri Nongthomba Biren singna haidi Aran pa wakal da yumpham oiduna amadi rajniti ki akhuba mityang da khudong saba khaktamak yengduna aikoi masel nungsina da na basin bagi matam natre mangna hai Apun ki saktam hena chesil hanba amadi chakhut palamdam ama ohenaba mangnom da punna sangsin minarasi Bharat ki ahanba Griha Mantri Sardar Vallabhbhai Patel gi mapok numit kamari leina na ngasi ahanba Manipur Rifles ki parade ground da pangthokpa Rashtra Ekta Divas thauram da waphamasi Mukhyamantri na phongdokhibani Thauramatu da Police Headquarters ke Special Assistant Inspector General Legal Nepram Netarji na parade commander oiduna contingent mapana saruk yaba march past ki salami piki Leibagasi lusingba Sardar Patel na loramba thaudang pu singtharaduna Mukhyamantri na hai maki phidam asi induna
लेरिबा सरकार असिना अचेतपा फिरेप अमक लोइनाना मणिपुर की अपुनबगी सक्तम काहेंदनबा अमदि चाखोलबा लमदम अमा ओहेनबा होनरी मांगना हाय मियाम पुना थौदांग लौमिनदुना अपुनबगी सक्तम काहेंदना थमनबा होनमिनसी सरकार असिना सु मणिपुर की अपुनबगी सक्तम काहेंदनबा अमदि चाखोलबा लमदम अमा ओइनबा होनरी ngasi numit asina lakpada ikhoida thongna amati khangba kanba hingatuna leibak asigi amata oibagi wakalon ngakpa ngamba oiresanu amaromda mukhyamantri na malem ki oina honglakliba aying asagi khalkaidakpagi phibam asi taraina loba sumdi haiduna thawong asi uwa amati umang kokthokpana ohilapani maramatuna miyamna amata oina umang wamang kannaba honarasi haina appeal tokhi ima ibel singh civil society singh aduga honorable MLA singh honorable minister singh na magi area da ningthina thabak tawnarakpadagi wakhal taminarakpadagi ngasi manipur da thoningdaba thogdok thokhrakasu hojik bhaptana ingna tamna shanti halakpa hore asugumagi shanti hanjalai ba se khoi amohna khuttagi sakhidanaba akhoi leminari ba akhoi phurpuna mangna wakhal khanthaba akhoi masel sungsanadana wari watai sanaba aduga tungda lakadaba mirolgi damakta ingna chikna nungsi sanana lehonabagi forum yatminaba matamni politically khenaba leiramba yai ideologically khenaba leiramba yai adubu bharat ki apunba saktam aduga manipur gi apunba saktam ani simadi ngasigi manipur gi miyamna leiringkhai bharat ki miyamna leiringkhai machit tabagi wakhal kainanabagi wakhal akhoi punamakta gi thadokadabani थौरम दुदा मंत्री सिंह MLA सिंह अमदी पुलिस की मकोक थोंगबो ऑफिशियल कया सरुक याखी भारतीय जनता पार्टी मणिपुर प्रदेश अमसुंग कम्युनिस्ट पार्टी ऑफ इंडिया मणिपुर स्टेट काउंसिल ना मोरेर की SDPO सिंगथाम आनंद कुमार बोहाट की बगी थवोंग अगनबा मवोंगदा यालिंगदबा फोंदोरकली राजनीति दल सिंह असिना थादोरकपा चेरोल सिंगदा थौदो अदुर सेनारिबा मरालेबा खुदिमक मटिक साबा दंदी पीनबा सरकार की पुकनिंग सिंह सिलकली लोइनाना लेखिद्रबगी इमुंग मनुंगी अवाबदा सरुक यारी हाइदी मणिपुर प्रदेश कांग्रेस कमिटी दसु मोरे की SDPO सोंगथाम आनंद कुमार हाट की बथवों कन यानिंगदबा फोंदोरकली दल की ऑफिस तंगसी पांगथोकिबा पाउगी मिफम अमदा मणिपुर प्रदेश कांग्रेस कमिटी की प्रेसिडेंट कैसाम मेघचंद्रना थवों अदुबु यानिंगदबा फोंदोपगा लोइनाना अथुबा मतमदा मरालेबा सिंह फादुना मटिक साबा आइन की ओइबा दंदी पीनबा तक्सिली कैसाम थों केंद्र की MLA निशिकांत सपमनसु मिहात अदुबु कन यानिंगदबा फोंदोरकली मांगना हाई राज्य की हौजिक ओरिबा लुरबा तानफम असिदा थवाई खुबागता हापतुना लमदम असिदा महौसागुम शांति हंजिल हलकनबा होनरिबा स्टेट फोर्सता खुथाबा हाइबसी लाइबक थिबनी इम्फाल दगी लाइरोसिंग अमसुंग लाइरोसिंग दगी दिमापुर फावबा पाइगदबा हेलीकॉप्टर सर्विस हयेंग दगी हौरकनी हेलीकॉप्टर सर्विस असिगी टिकेट मणिपुर हेली सर्विस इम्फाल इंटरनेशनल एयरपोर्ट दगी फंगनी हाइना कांगपोकपी जिला की डेप्यूटी कमिश्नर न थोकबा जेरोल अमदा हाइदी मालेम की ओइना अयंग साकी खलदा अहोंग बकया लाकलिबा सिग मरी लेनाना कसबानी इम्फाल की इपाव कांगबुना पुथोकबा अखनबे थौरम होंगलकलिबा अयंग साकी खलदा मणिपुर निपान सुबे तंककता वांगजिंग टुरेल कौबा थौरम अमा हयंग अयुकी पुंग तरेता कसबानी इम्फाल दा संदोकनी YouTube चैनल AIR इम्फाल दा सु थौरम असि लाइव स्ट्रीमिंग तौकनी तबिरिबा पावसी आकाशबानी इम्फाल दकिनी यूनियन होम मिनिस्टर स्पेशल ऑपरेशन मेडल लिसिंगनी कोलुमदोय पीनबा खलकपदा मणिपुर की DGP राजीव सिंह यावरे गृह मंत्रालय नंगसी थोकपा ऑर्डर अमगी मतुंग इना पुलिस पर्सनल सनीमरी मना असि पीनबगी तमक खलकपनी मखोय सिंगी मनुंगता CRPF की हेड कांस्टेबल ए इंगोसा मैतै नारकोटिक्स कंट्रोल ब्यूरो की DDG NR ज्ञानेश्वर सिंह न चिंगबे यावरी हारिबा पुलिस पर्सनल सनीमरी असि केंद्र के ऑर्गेनाइजेशन अहोम CRPF नेशनल इन्वेस्टिगेशन एजेंसी अमसुंग नारकोटिक्स कंट्रोल ब्यूरो गिनी मसिगी मथक्ता राज्य तरा की पुलिस पर्सनल सिंह यावरी एक भारत श्रेष्ठ भारत कैंपेन की मखादा जम्मू काश्मीर अमसुंग लद्दाख यूनियन टेरिटोरी ओइना लाउथोकिबा नुमित का मरी लेनाना ngasi इम्फाल की राजभवन दा कला संस्कृति की थौरम अमा पांगथोखरे राजभवन की दरबार हॉल दा पांगथोकबा थौरम दुको मरी लेनाना राज्यपाल हाई प्रधानमंत्री नरेंद्र मोदी की मंगलान अमदी वखलुन की मखादा भारतना अमृत महोत्सव थौरम पांगथोकली मांगना हाई जम्मू काश्मीर अमसुंग लद्दाख यूनियन टेरिटोरी ओइना लाउथोकिबा मरी लेनाना ngasi पांगथोकलिबा थौरम असिगी मरु ओइबदी कला संस्कृति जगोई इसई कुमई फियो फिजे चकचा लमकोइफम न चिंगबा मियाम द हेना खंगनबनी राज्यपाल हाई राज्य सिंह असिगी नहा सिंहबु अतै राज्य सिंह द थादुना मिरंगी कला संस्कृति खंगनब होनगनी राज्यपाल हाई सरदार पटेल जी की जयंती पर हमें उनके दूरदर्शी नेतृत्व अदम्य साहस की भावना
और समर्पण को स्मरण करना चाहिए। राष्ट्रीय एकता के लिए सरदार पटेल की प्रतिबद्धता हमारा मार्गदर्शन करती रहेगी। हम उनकी सेवाओं के लिए हमेशा उनके ऋणी रहेंगे। Global Iodine Deficiency Disorder Prevention Day ngasi ni tai pachutek te leba DI Fair ki auditorium da pangthokre. Directorate of Health Services Manipur amadi State Health Society Manipur na sindona pangthok pathorum atuda hakshil amasung yai phe Imphal Mantri Dr. Sapam Ranjan na hai miui amma bu haksang phana thamna bohona bada iodine lauri bathodang ki matangda miyam bu hena bhab tahana baki damak numit asi pangthok pani. American Oncology Institute Babina Specialty Hospital Khabai Soina Prasar Bharti Akasbani Imphal ka puna kusamna duna breast cancer ki matangda nomugi oiba awareness program ama pangthokre. Breast cancer ki matangda miyam da khanghan bagi damak thoromasi Babina groups na Think Together Stoger Forever Hyper slogan da tha ama chupna satharakpani. Tharmatuta Institute asigi doctor singna cancer makhal asigi matangda wanga ki. Akasbani Imphal ki auditorium da pangthok pathorum tu da Akasbani Imphal ki mukok thongba officer sing amadi karmachari singna charuk yakhi. RIMS ki Radiation Oncology Department of Breast Cancer ki matangda sayol ani subna satharakpa awareness amadi screening program ngasi loishin kre. Loishin bagi thoram da department asigi professor amadi head Dr. Y Sobita Devi na breast cancer tagi ngakthok na ba amadi nganna khangdok tuna layeng na pagi madu eba wapam kya thamki. TB laina taki ngakthok na ba amasung masibu mataw karam na thengnagadagi haibagi matangda private hospital ki staff singna puna khangmi na bagi thorum ama ngasi lilong da leiba Nur Hospital amasung Amina Hospital da pangthokre. Imphal West, Imphal East, Thawbal amasung Bisnupur jila da hayang ayuk pung mga dagi numidang pung tara phawba curfew komthokani. Kaksing jila da na ayuk pung mga dagi numidang pung nipan phawba curfew komthokani. Matang sahida tangkak mari thokna pangthokadoriba photo electoral roll ki hojik sathariba special summary division kamari lena nangasi Thawal DC ki conference hall da jati amati raija thaki sakhangnaba rajniti dol singki mifam ama pangthokre. District election officer so oriba Thawal jila ki deputy commissioner Antem Subhas Nahai matang sahi ki January ama April ama July ama amasung October ama da tangkak mari thokna pangthokadaba special summary division ki draft electoral roll tha sigi kuntare ta phongkre. Masiga loina na electoral roll da ming hapchinba lauthokpa amadi semdokpa ki thabak chu hore. Manipur State Rural Livelihood Mission gi miteng makhada National Resource Organization oriba Patanjali na tharakpa lupa koti amarong gi angang singi tengpang polam sing ngasi Imphal West ki deputy commissioner TS Kiran Kumar Singh na Dilip Kem Singh da pina bagi damak lamthakre. Polam sing adu Imphal West, Imphal East, Thawbal, Bisnupur, Surasanpur, Kaksing, Kangpokpi amadi Tengnopal jila gi Dilip Kem Singh da khusinagani. Tharumatu State Mission Director N Bandana Devi su saruk yakhi. OBC, EBC amadi DAT ki sahi asigi pre-matric scholarship amadi post-matric scholarship ki form thaba hore. Masigi damak National Scholarship Portal sangdona mahiroi singna form thajin biyagani. Agastpani Imphal na tha asigi tarani pandegi kuntaruk phawba pangthokiba BB high grade ki isai gi sangeng yaukiba singna hayang Agastpani Imphal ki music section dagi ayuki pung 13 dagi nongthil pung 3 phawbagi manungda isa gi result laurana ba khangali. Agastpani Imphal dagi pau tabidi Pradhan Mantri Narendra Modi na ngasi Gujarat ki Ekta Nagarta leba Statue of Unity ta pangthokpa Rashtriya Ekta Divas ta saruk yakre. Pradhan Mantri na Sardar Vallabhbhai Patel gi muti da laikatuna ikai khumna ba utki. Lupa koti sam humpurong ki sakot thawrang ki project kaya su Pradhan Mantri na sangha ki kharagina jatra hunki. Thawram tu da Pradhan Mantri na hai masa ki oijaba phangna ba rajniti tawbuna leibak asigi sakot pathinta nabagi khwadi ki sauba madam ama oide. Aru beta aru ipapau amukhana Raja ki मंत्रिमंडल की मिफमना वर्ल्ड को की जो इंटेलेक्चुअल काउंसिल बो आइने यादब लुपनी हाइना लौथोकना बा वारेप लौखरे मोरे तमने सटखिबा मणिपुर पुलिस की कांगबुदा कोकी मिलिटेनी सिंगदब सिंगना एम्बुस तौरखरे अहुम सोक्तुना लाइकनरी मुख्यमंत्री नोंथोंबम बिरेना हाइडी सरकार असिना मणिपुर की अपुनबा की सक्तम काहेंदनबा अमदी चाखोलब लमदम अमा ओइनबा होनरी Union Home Minister Special Operation Medal lisingani kulumdoi pinaba khalakpada Manipur ki DGP Rajiv Singh yaure Amishung, Pradhan Mantri Narendra Modi na ngasi Gujarat ki Ekta Nagarta leba Statue of Unity ta pangthokpa Rashtriya Ekta Divas ta saruk yakre. Pradhan Mantri na Sardar Vallabhbhai Patel ki murti da laikatuna ikai khomna ba utki. Pauloi jare.